Kurumjari Image PAODAM yang tabir bekwai pun makpu ahan mada kitri memonendro taram nok sari ngasi game maroi bapau Ukraine da mahi medical tamliba mahiru singi sahi mangandana ba thawang paikhat lagani haina Union Minister of State for External Affairs and Sports Dr. R.K. Ranjan haikrai hayeng polling station tareta amuhna bot hadana ragani Intensified Mission Indradhanush 4.0 ngasi launch tawkrai loinana second Seven Brothers Memorial Chilchep Kam Sports ngasi dagi hodokrai hauji ngasi gi mapung ba pau amuk lobirasi Union Minister of State for External Affairs and Education Dr. R.K. Ranjan haikrai Ukraine da medical tamliba mahiru singi sahi mandana ba thorang paikhat lagani Wapamasi ngasi Ukraine da mahi tamduna leiruba Manipur dagi mahiroi ahum Imphal International Airport thunglabada makhoi butaram opoi thoromda mangna phungdokibani mangna makha taraduna Russia amadi Ukraine gi muknabasi English ni taramari dagi horakpani hauzik Ukraine da India macha lising tarama panchatuk leiri masing manungda lising tarataruk lom thorakhre awar pasing makha tana lokthoknaba honari Mapanda Larik Tamluba Mahiru Singasi Prime Minister Narendra Modi na aso open thoktana thorang kaya paikhatle Ukraine da aeroplane paiba 11 khibadagi awaba tarba India macha singbu thangnaba leipak da lokthokuna Bharat da puroknabi akanba thorang paikhatuna honari Mapalam da Tamluba Mahiru Sing makha India da tamanaba hana leramba sit masing su hangat halagani intern tawadaba singsu condition amata yawdana taholagani Hanadi intern singasi India da tahondabani adubu makoi singasibu accommodate tawnaba kan honari ngasi Ukraine dagi Imphal da tunglakiba mahiroi ahum adudi Uripok Sorwol tingel dagi maibam lembisana singjamai thokchom lekai dagi nomaitem Nikita kawa dagi takhelamam omlesni ngasi Manipur da thorakraba mahiroi amana phongdorok kibada makoibu Ukraine dagi thorakpada India gi embassy achoba thodang lobiduna aikoibu iramdam Manipur asi yoba ngamlakkibani masigidamak India gi embassy bu hainingai letna thagali nahan makai chapam thapum khangdana bunker manungda lotuna leirakibani siren hek khongbaga bunker manungda chenthaba siren khongba leplagana hostel da amuk kakalakpa asumna chapam thapum khangdana yamna wana leirakhi Ima ipabu uba pangloidra haina yamna wana leraki adubu ngasidi uba pangjere haina su pongdoki topi karai sa payai kari sa payai mo Indian embassy ke India government na mo khoi border cross na ba khoi ki hoji ga je khoi ki keno airlift na ba keno map simbi ga border gi cross na ba khoi keno guide na ba mo volunteer thambi kamai sa ni mai to ni accessible kamai to ni mai na heavy ba map do mai guide na ba noi thambi Manipur da haukiba numit kharani sida COVID-19 positive obi chang hantarakli haukiba pung kunmari da mioi chamapan kontra COVID test tawbada mioi manga positive oikibadagi ngasi COVID positive oibagi chang chada soino dasmik manga da laiki state asigi oina laichet asi sandorpadagi ngasi phawbada apna mioi lakh ama lising kontra taruk chamapan sumna ahum COVID positive oikrei mioi lising ani ga chama taramanga na laikidre haukiba March thasi tang manga thang janumita Manipur Legislative Assembly election gi anisuba phase gi vote thadana ki ba adugi polling station tareta amuk hana vote thadana ba Election Commission of India na subsection 2 of section 58 of the Representation of People's Act 1951 makhada lokthokre vote thadana ba si hayeng ayupung tareta gi nungtil pung mari phawbada thadana ga bani amuk hana vote thadana ga ba polling station sing adudi Wangjing Tentha Assembly Constituency gi oina 34/9 Wangjing Hodamba 44 Ukrul SD Assembly Constituency gi oina 44/45 Ukrul E2 45 Chingai SD Assembly Constituency gi oina 45/25 Kalhang amasung 45/31 Pe B
47 Karong ST Assembly Constituency की ओइना 47 by 49 Ngamju 49 Tadubi ST Assembly Constituency की ओइना 49 by 4 Yangkulen A amasung 49 by 51 Mau Marafini haina Chief Electoral Officer Manipur Rajesh Agarwal na thadok pacherol aman hairi Nipum doi suba Assam Rifles More na sinduna More Ward number 5 ta leiba Manipuri Muslim Council More MMCM gi office ta under operation Sat Bhavana gi saru amma oina free medical camp ama pangthokre ngasi free medical camp atuda gaine yauna tuan ba layong kaya yauna miyoi singda punna doctor ohumna ana layong gi thabak jataki loinana ana ba singda makhal khudingi hidak langthak singsu lemna piki 43 Assam Rifles na pre-medical camp sinbi bagi damak miyam na 43 Assam Rifles pu thagatpa phungdor naki Malem gi nupi gi numit March dipana lakpada nam thabiraba khunai di hingliba nupi oibi singna ahen ba awaba chaitheng khangli haibasi kaupum thokte chaliba chahi lisingni koni toy asigi Malem gi nupi gi numit ki nungi wakhalon asi gender equality for a sustainable tomorrow hanming thonduna Malem pumbada pangthokle wakhalol asibu sawatuna wesia lamdamdal nupi oibi singna karamna khulai gi muk oiba mukna ba leiba lamdam asida hingli bage haibasi Malem gi miyam da khangan bagi mathau tarakli haina Korkom na irecha singda thamjari haina aina thingkraba Korkom gi media coordinator M Sakhena sahi tawduna thadorpa cherol da haire cherol asina makha tarduna handaki oina nupi nupa manana khunai da hingminnabana tung koiba tunglamchat ama semba ngamgani haibasi United Nations UN na wapam pukhatli handaki piriba wakhalol asida tung koina sakotpagi maikeida miyeng thambaga loina Malemgi kaitharakliba mahusagi khal asibu nupi nupagi manaba khunai amana kanba ngamgani haiba pandam thamle United Nations na kumjali sing machamapan humdra manga gi March nipanda ahanbo ina Malemgi oiba nupi gi numit asi pangthokpa hoki mathang chatharakpana Malemda nupi singna mayok nariba awaba sing asi English gi machamapan humdra mapan gi December gi chaichatta nipanda UN General Assembly gi lamjing makhada pangthokkiba Convention on the Elimination of all form of discrimination against women na nupi nupagi manaba amadi ikai khumnabagi maru oiba adu sak khangduna lakli haina cherolasina hairi State Mission Director National Health Mission NHM Manipur Dr. N Samjaina intensified mission Indradhanush 4.0 manungda sahi ani makhada leb angang singbu laina singding ngakthok pangamba hida kapthok pinaba lamdam asida leriba jati kanglup khudingi mama mapa singda apel torukni intensified mission Indradhanush 4.0 asi ngasi state asida Directorate of Family Welfare Services amadi State Health Mission Manipur na sinduna launch tauki handaki mission asi hokiba tha February da Central Government Hodokrabani adubu Manipur gi oinadi State Assembly election leibana maram waraga thengthabani haiba special vaccination program asina miro labi nupi singbusu konchinduna tetanus toxoid vaccine kapthok kani official singna phongdorokpagi matungina vaccination program asi round ahum thon kap pangthok kani ahanba round gi oina ngasi March 3 tagi numit khudingi suti leitanan hafta amachum chathagani Anisuba amadi ahum suba round na matang sina April Mari amadi May ani da horaga hafta amamum chathagani thoromaduda wangaladuna State Mission Director NHM Manipur Dr. N Samjaina COVID-19 pandemic na maram moina angang singi routine immunization process ta checking pibaga loina immunization tobagi changsu hanta le haiki State Immunization Officer NHM Manipur Dr. T Manihar na phongdokhibada thoromaduda hepatitis B, polio, tetanus, tuberculosis, measles, Japanese encephalitis yauna sathiraba laina tanthoi mayokta lanthengnaba hida kapthokani intensified mission Indradhanush 4.0 asi Senapati district yaudana ate district sing loina konchingani haiki Wangkem Kendra INC ki Mirep MLA K Megachandra Kiam gi polling marida BJP na proxy tawkre hain aramba paudu yumpham oraga Mikal Hanaba wakat thangatpa yabangam loi matamasida yamna santi leina Mikal Thadanaki Mikal Hanba yaroi haina ngasi Babu Bazar da miyamna wakat mifam phamkre
ngasi ayuk pangthokkiba wakat mifam aduda election committee for Y Nabachandra BJP candidate ki General Secretary S Dhiren na phongdokkibada Wangkem Kendragi 32/7 Kiam Sipai Amurizam Lekai 32/8 Kiam Sipai 32/9 Kiam Sipai Khong Hanbi amadi 32/10 Kiam Sipai Laithagol da BJP na nampu hapu tawduna proxy tawkre haiba INC gi mirep ke megachanai wafam aranba yumfam yawdabani wafam sing asida karigumba makhal amatagi nampu hapu tawkiba leite ECI na piba niyom ngana bot hadanaki electoral singi chapchaba right adu pangki adubu aranba wafam da yumfam moirga ke megachandrana bot maithiragani khanbadagi khun sing asida irang thonnaba honaba asi tawbigenu haiba wafam thamki Congress ki mirep koiba adu kesam megachandrana Hairiba Dugumba polling station 32/7, 8, 9, 10. Hairiba Dugumba polling station singa sisida Lana Botata ki Hairiba du Aranga Pong Yaudu Pongli Hairiba Dugumba Mafam singa sida so Wangken Kendra sida candidate Kubiri Ayam candidate Sibu Kendira Kapon Hairiba Dugumba election ki mo madida Yamna pen namadi satisfy with the Saki Adumakna Amukan Rajan Badi Sanduli propaganda asina maram orkanda Hairiba Dugumba polling station singa sida irang sagatuna amoyana fajadaba ohelapagi kibam sindira pasima laiba yamna thibani tasenamaki democratic oiba maungda sansan gi badugumba election gi process amona Hairiba lam jaga singa sida su yamna ingna singna santi no bot thadanaki mana pondole pham singa si pham yawdaba dugumba aranba paune hebo phun tamjari Tenopal Assembly constituency da miyamna EVM thugai kiba polling station tarukbu repoll tawnaba natraga masing thibda haiba polling station manga asi chana haloi yahonloi haibagi order thoktrabadi ban blockade yauna kungang kaya changchil lagani haina NPF Tenopal unit ki president KH Leirung na lautorali ngasi Tenopal district ki maring 5 village laiba NPF Tenopal unit ki office ta pangthokpa pamusinga unaba amada mahangna makha taraduna thasigi manga da pangthok kiba election aduda Tenopal Assembly constituency oina 42/4 M Rimpang polling station 42/13 Saibol polling station 42/16 Machi A 42/18 Konaitong 42/42 Rilam Center 42/43 Kambang Kulen polling station da bot thadaba loramdai da miyamna EVM thugaibagi thodo using thoki Thodokching asigi matangda party asina thigal luba matamda thokkiba thodokching asigi horokpham asi BJP na state force singa manaraga nampu saphuda election thenanaba honarapadagi thokkibani asigumba bot loiramdai da EVM kaikro polling station taruk asibu election commission na election hannaba process taruktaba asi NPF na yaningde marmasina karigumba election commission na haiba polling station taruk asi repoll natraga counting da chanaroi haibai order asi athuba matamda thoktrabadi tokkadabani maduna taduna nampuda election tawdana counting tawna honarabadi NPF na khongjang kya changchinnaba sem sare haiki EVM replace tawe do madu machine thibne kana su lakte EVM su kai di purak su ko haude aduga last EVM sinbalai dana moise presiding officer phawba loina chelaga Assam Rifle na borada form la pungin sibai army hoina pulap halaga adu EVM sinbalai dana moise chain dana kana su thorpe pungmari thaba presiding officer su adu laiba samakai kana selection chain grabne adu gi matungda last aina pambati EVM su sindu su laite ngang gi report to the EVM sila pung mari phaw ngai habdo madu evidence kai su laite video camera su lairamuni moide su madu su photo haijani aduga maru oina karigumba report outradi polling station taruk se report outradi akoi di party goina di counting tawbi yaro ya je kanna condemn tawgre Center amadi state paliba BJP asi mi purmana kinare karigumba makhoi mayokta wangang lorabadi farga jail da thamgadra haibagi mi painare haina Shiv Sena Manipur state ki president M Tomin phongdokre ngasi ayuk bahu parada leba party asi office ta pawmisinga unabada M Tomin hai anda pangthok kiba mikhalasi democracy leitaba lam amada pangthok pa election chap manare
सूद लेरिबा लालोबा सिंगना बीजेपी दा सपोर्ट तौरिबनी हाइदुना ईवीएम मशीन दा वाचे ना पुनसिलगा ब्लैक टेप ना येलगा बीजेपी की सिंबल ngakta hang ba thamliba adugi support khutawdudi angakpa poi India gi leader singnasu angakpa phawnaramgani angakpa tere ki manungda amani hanasu phongdokhi मियाम की म्यूट चिल्लंगांगी ने बा मियाम ताबियो नहीं ना बियो तौरी बिता बुचे चुम्बल आदमी बियो बा अदुगा अकोई सरकार का पाई न बा होना बदा मी कर हाथ बा पैसा पीर का मुलाई बा याद अदुगी ईवीएम मशीन अकोई की वाची न उन फुजल लगा अदुगा बोल का थादन बा यांग अकोई की तल्ले वांगा नुक तल्ले सी थाक से अदो प्रेस मीडिया में आमसु अकोई शिवसेना थमजली बची अकोई not only Shivsena, अकोई मणिपुर में आगे अकोई इंटरेस्ट अकोई गांजे बनी नुंशी न ताबी के लिए निकले no ताबी को no please मणिपुर दा लेरिबा कुकी कांगलुप की लालोलुप सिंह अपुनबा ओरिबा यूनाइटेड पीपल्स फ्रंट यूपीएफ अमसुंग कुकी नेशनल ऑर्गेनाइजेशन केएनओ की मखादा लेरिबा मणिपुर की लालोलुप सिंगा इंडिया अमसुंग मणिपुर लेंगा की मरक्ता नकल अहुम की ओइबा सस्पेंशन ऑफ ऑपरेशन सु सही अमा अमुक मखाद सांगथना तननबा याना चेरोल खुयेक पिनखरे हाइरी ngasi New Delhi gi Nizamuddin BSF officer mess ta pangthokpa mifam amada hanadagi chanaraklaba sugi chatna kanglon ngaktuna kumja lisingni kulumdoi February 25 fawba laikhigani haina kujek pinakiba yana cherol aduda United People's Front ki maikei dagi KNF ki luchingba su oiriba UPF ki wangangloi Aron ki gen ZRO ki vice president Kethios Jomi amadi UKLF की सेक्रेटरी इंचार्ज जोशुआ थाडो ना कुजेक पिकी कुकी नेशनल ऑर्गेनाइजेशन की माइकई दगिना केएनओ की वांगलोई डॉक्टर सैलिन हाउकीब अमदी जॉइंट मॉनिटरिंग ग्रुप जेएमजे की कन्वेनर दिनो जौना कुजेक पिकी मणिपुर लेंगा की ओइना एडिशनल डीजीपी इंटेलिजेंट आशुतोष कुमार सिन्हा अमदी इंडिया लेंगा की माइकई दगिना मिनिस्ट्री ऑफ होम अफेयर्स की एडिशनल सेक्रेटरी एनई पीयूष गोयल ना कुजेक पिकी निंगसिंग याबदी यूपीएफ अमदी केएनओ ना इंडिया अमसुंग मणिपुर लेंगाक सु असि कुमजा लिसिंग निपान की अगस्त 19 दा अहानबो ओइना खुयेक पिनखिबनी मदुगी मखा तारक पदा मतम मतम की ओइना था तरुक तरुक नत्रग चही अममम की ओइना सांगदोक्तुना सु लाखिबनी मचा चनु कक्चिंग चही अनि अनि कानरग पिगेदब मना फंगदब सिंगी मिंग लौथोकले मना फंगदब मियोइसिंग अदुदी नावरेम सना देवी निंगसिंग खोरिरोल मनाना अइबा माइबम नब किशोर सिंह मचा चनु खोरिरोल मनाना अइबा यंकोम इंदिरा देवी चंद्रसखी लाइश्रम लाइफ टाइम अचीवमेंट अवार्ड फंगदबना आर्टिस्ट नावरेम हंजाव अमदी देवजानी कक्सिंग लाइफ टाइम अचीवमेंट अवार्ड ना अइबा श्रीलेखकनी मनासिंग असिदा सेल ओइना लुपा लिसिंग तरा तरा साइटेशन अमसुंग इनफी अममम यावरी हाइरो मनासिंग असि मार्च था की तांग 23 नोमाइजिंग नुमित्ता पांगथोकदबा लुप असगी कुनसुबा कुमोन थोरमदा लांथोक लगनी हाइना मचा चनु कक्सिंग सेक्रेटरी नोमाइटेम सुनीता देवी न थोरपा चेरोल मना फोंदोरकले वेस्ट बंगाल की मुर्शिदाबाद डिस्ट्रिक्ट नोमै कापै थौदोक ता बीएसएफ हेड कांस्टेबल अनि सिरे थौदोक अदुग मतंगदा थिजिनबगा लोइना एफआईआर अमा रजिस्टर तौख्रे हाइना डीआईजी सुरजीत सिंह गुलेरिया न फोंदोखी बीएसएफ न पीबा रिपोर्ट मतुंग इन ngasi ayuk pung 9:45 tabada चामत्राते सुवा बटालियन की हेड कांस्टेबल जॉनसन टोपोना बटालियन असिमा की हेड कांस्टेबल एचजी शेखरन बु नोमैन कापकी मतुंगदा मसामक्सु कापसिन जखी अमना छत्तीसगढ़ अदुगा अमना तमिलनाडु दगिनी मखोय अनिमक वेस्ट बंगाल की काकमारीदा लेबा चामत्राते सुवा बटालियन की कैंप लेबनी मकोई अनिमक ख्वाइदगी नकपा हॉस्पिटल पुरकपदा सीना पुरकले हाइना डॉक्टर न लौथोखे लोकल पुलिस तगी समोन अमा फंगबदगी मकोई अनि खनब होरखिबनि हाइरी ngarangchu पंजाब की बीएसएफ खासा हेडक्वार्टर्स ऑफ 114 बटालियन दा बीएसएफ जवान अमना ममाना मरी नोमैना कापै थोगोकमा थोख्रबनी यूक्रेन की सिटी कीव मरिनपोल खार्किव अमसुंग सुमीदगी ह्यूमैनिटेरियन कॉरिडोर अमागी थौरांग तौरिबा अदु मरम चादे हाइना यूक्रेन यानिंगदो फोंदोखरे कॉरिडोर की वाफम असी फ्रेंच प्रेसिडेंट इमानुएल मैक्रोन लनाई ओइना हाजरपदगी थौरांग तौकेबनी
Kyiv tagi lakpasingna Belarus-ta aduga Kharkiv tagi lakpana Russia-da thunglagani. Kyiv tagi Ukrainian sing Russia-da airlift tawgani haina su phongdokhi. Russia amasung Ukraine marakta ahumlak suba wari saranaba ngasi pangtoklaba yai hairi. Ngasi anganbada Prime Minister Narendra Modi na President Putin amasung President Zelensky da luchingba ani asina direct wari saranaba appeal tawkhre. Ukraine da thamliba mahaki goal asi negotiation natraga war na mai pakhanbani haina Russian President Putin na phongdokpa leikrabani. Sumidagi Indian sing puthokpada soidana mateng pigani haina President Putin na Prime Minister Modi da thadaba pirakre hairi. Russia na Ukraine gi Donetsk amasung Lugansk region singbu miyambu hatpagi thabak chathaki haibagi maral siraduna United Nations ki top court ta appeal torakre. Russia na di siraliba maral sing adu yakede. Russia na Ukraine da landarakpa nimitare ni subada Ukraine macha million amamakhai hena maramdam thadoktuna lanjenakre hairi. Sanabagi pau ngasi Tamenglong district ki manung chanaleiba Langhom village gi playground da Langnom Youth Club na sinduna the second Seven Brothers Memorial Chilchep Kam Sport honabi matung ina Jonathan Ganmai 52 Tamai SC NPF President gi manaunupa Alingpau Ganmai social worker na chief guest oiduna hodokre. Ngasi dagi horaga nimit mapani chupna chathagadaba sports meet asida nupa amasung nupi gi volleyball event amadi men football event sing sanagani. Tharumaduda Jonathan Ganmai 52 Tamai SC NPF President gi manaunupa Alingpau Ganmai social worker Laisangphai village chairman Sai David Khongsai all Kaifundai Chief Latin Thang Khongsai na mathang sina chief guest president amadi guest of honor and saru yaki. Pangthokiba sports meet aduda saru yariba team singdi Zairon YC Faizol FC Phaithol FC B Longchai YC Phaitol FC A Raniveng YC Moljol YC Laisang YC Namdailong YC amadi Kalinagar Jiribamni. Moregi Eastern Sign Ground of Mitei Council More MCM na sinduna DFA Morega kosamnaduna second Devan Memorial 9A side football tournament satharakib adu ngasi loshin krei. Loshin bagi thorumda 43 Assam Rifles ki CEO Sumit Sood MCM ki President M Thoiba O Sukumar Additional SP LO More Chamber of Commerce ki President V Sekar MSU Tenopal District Committee ki President N Tomamitei More PS ki OC CH Anand Kumar amadi DFA ki President Hauzalala Yauna More da Leiba Tongan ba Club CWC YTT SDYC HERS amadi SWYC ki Luchingba Singh Saruyaki Team Tara Taruna Saruyaduna Mamang Thagi Tang Kundagi Sanaba Aurakiba Tournament Asigi Gasigi Aroiba final match oina Sanakibda THLMT team na goal ani chanki aduga DM FC na goal amatan duna THLMT team na thoikre mako matang takraba singda manamatum yantoki hawjik aroibada maroiba pau amu hana pizari Ukraine dam medical tamliba mairui singi chahi mangandanaba thawrang paikhat lagani haina Union Minister of State for External Affairs and Sports Dr. R.K. Ranjan haikre Hayeng polling station tareta amu hana bot thadana lagani Intensified Mission Indradhanush 4.0 ngasi launch tawkhre loinana second Seven Brothers Memorial Chilchep Kam Sports ngasi lagi hodokre ngasi damuta di image PAODAM pija matang silo sinjare miyambo amukana kurumdari